अहानबदा मरोइबा पाउ SU Summit Saruk Yariba Luchingbasinda Terrorism Puna Thengnaminnaba PM Modi na appeal tawkhre Pakistan occupied Kashmir da helicopter kaibada Pakistani lami manga sikhre Afghanistan da magnitude 6 yauna yuha habada miyoi chanipan hena sikhre Bangladesh ta mai pangna election pangthoknaba Mohammad Yunus Khana miyam da appeal tawkhre Lan mayok nariba Ukraine da angang sing lainung da laiba classroom sing da mahai tamba hokre Amadi Delhi da mama ga machanupi ga puna machanupi lauriba nupa aduna thangna thinduna hatkre Mami TV na sandok chaba national amadi international news mityang tabir bapumnamakpu ANJALI NAOREM na khurumzari pau sandok na pizari China gi Tianjin da pangthokliba SU Summit ta saruk yariba tongan balaibak singi luchingba singda terrorism is asi amatta oina punna thengnamina shi haina India gi Prime Minister Narendra Modi na appeal tawkhre terrorism na laibak singi chawkhat thorang gi lamda thintha hanbata natana kanglu furuk ki marakta yengthina hanbagi macha ama oire Masi aikhoi puna maru fangna muthatpa matam oire haina Modi na malem gi luchingba singda appeal tawkhi SU Summit aduda Prime Minister Modi na security peace amadi stability habasi leibak amagi development ta yamna maru oi adubu terrorism separatist amadi extremism na leibak singi development da apanba kaya pi haikhi terrorism habasi leibak amagi security da singna batanatana miyoi bagi punsida yamna chawna singna ba amani Summit aduda saruk yariba Pakistan ki Prime Minister Shehbaz Sharif ta nakoinana section wat thamba oina terrorism ki matangda mamai ani long ba haibasi tawroidaba amani haina mahakna phongdokhi Afghanistan ki Kha Nongpok thangba sarukta ngarang magnitude 6 yauna Kiningai oiba mawongda yuha hakibada miyoi chanipan hena sikhre miyoi lising aniga chanipan romna aswapan nangkhre haina Taliban authority na phongdokre Taliban lanmi amasung micham miyamna aswapan nanglaba miyoi sing adu akai atoi maraktagi lokhoklaga hospital singda pukhatki langi chaitheng nangliba Taliban administration na khudong thiba kaya mamangdagi hauna thengnaduna lakhibani loinana humanitarian crisis mayok nariba laibak asigi Miyam na yumlo na balaybak singda changjafam lauduna lairibani Taliban lainga ki Health Ministry wangang loy Sarafat Jamana lainungda kilometer tara luna hukiba yuha asina miyoi chanipan hena sihankre miyoi lising aniga chanipan lomna sokhankre amasung yum kaya amana ate akai nanghankiba sibo mateng pangbinaba malemgi miyamda haijakre ngarangi yuha asina hunargi khungang ahumda chauna amang ata thokhankre Hunar province ta miyoi chatruk tara amadi Nangarhar province miyoi tarani thoi sikre haina wangang loi asina phongdokhi Pakistan occupied Kashmir pokta helicopter ama kaibada maduda tonglakpa Pakistani lani manga khudakta sikre thaudo adu pokki Gilgit Baltistan lamdamda military tongba helicopter adu kaikhibani Thaudo aduda officer ani yauna Pakistani army personnel manga sikre haidi Thaudo asigi matangda Pakistani army na thadorakpa statement amada Mi-17 helicopter adu routine oina pairingaida engine da vera tawrakpadagi nongyai matung pung amarom tabada namfuda landing tawna hotnakhi adubu safe landing tawba ngamdana Hudor village manakta kaibadagi personnel manga adu sikibani laikitraba sing adu pilot in command Major Atif co-pilot Major Faisal Flight Engineer Naik Subedar Makbul Crew Chief Havildar Jahangir amasung Naik Amirni haina masak takre
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ngasi Delhi High Court na Jawaharlal Nehru University ki maheroi Umer Khalid Jarzil Imam galoina na miyoi taret haukiba kumja lising ani kun gi February thada North East Delhi da Citizen Amendment Bill gi mayokta ihau hauduna amadi communal gi oiba wakalon sagatuna miyoi yankai sikiba amadi miyoi chatret hena aso apan nanghan kibana makoina court asida bail pibina ba haizarakiba adubu Delhi High Court ki Justice Navin Chawla amadi Salinder Kaur gi double bench amana ngasi makoibu bail pibagi ayaba court asina yakidrei. Delhi da mama ga machanupi ga puna machanupi lauriba nupa aduna thangna thinduna hatkre hairi. Hairiba thaudo asi KN Kaju area da thokibani hairi. Thaudo asi ki pau hek phangbaga Delhi Police Crime Branch ka loinana forensic team laktuna thaudo asigi matangda investigation chathabasu hokre hairi. Loinana thaudo asida laikhidrabi sing adudi Kusum Sinha chahi humfuhumdoi amadi Priya chahi kuntaret kawi hairi. Thaudo asida Janariba Yogesh Segal su police na fare. Loinana mihat asi mahangna chathakibani haibasu masana yazakre haina Delhi police na phongdorakli. Paugi marathana break amatang nominashi. Hiram khudingda mipal tangbuna lamdam asigi semitlonda angakpa phangna sokchilakpasidagi kharadang oirabasu kanba ngamnaba nomuda sangdraba yadraba grocery item sing ahongma mamalda phanghanjariba Tom store Kwakaitel Haino Khongembi near Pitambara School miyam gi khudong chanabagi damal adom gi anakpada branch kaya hangdokchari Kwakaitel main branch telephone number 8974668678 Wangkai main branch telephone number 9362450966 Sangakfam telephone number 9331608511 Taubal telephone number 9366490578 Bisnupur telephone number 8974324929 Kanchipur telephone number 97747240009 Asina Chingbani Aikoigi Semitlon Fagatnaba Hotnabada Tom Store na Achauba Thaudang Yahanbiyu Ibe makigano Hazab thamo Sigi yamse next TMT na check sin na laksila tham khabani ne Tadarang se juara habaga amta kitrabo Asumna mayam na machalbo ngapshan dugum masigi yumasibu asoya ngan kokadabagi next TMT na ngapseli next TMT juara habadi ngakok na basembani German technology sina bana concrete ka tokmat na ba matamda kapam amuk hena angle adli next TMT strength is in the quick Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matungda taramna okchari makhataba pau pizari. Hauzik lan mayok nariba Ukraine da Russia gi attack ta angang sing asi ana nangdana ba bom changdaba leinunggi classroom singda mahai tambiba hokra hairi masi angang singda khudong thiba thoktana ba Ukraine leingakna laukhalakpa akhanaba thorang amani kumja lisingani kunithoi gi February 13 dagi Russia na Ukraine da landaba hokhiba matungda Ukraine da tongan mamongda angang singda mahai tambiba hokhibani front line ga yamna nakna leiba awang sumi lamdamda school amadi atai educational institution singi class pumnamak Laidung da haukrabani COVID-19 gi chaitheng kaya piraba matungda Russia gi lana amuk hana mahi tambada mafam marang khanghandaba maramna Ukraine gi angang sing pura manglagadra haibagi chingnaba leiribani thongnau amata pandaba lainung gi ka singda angang sing mahi tambiba asi awabagi masakni para tambiba matamda makolsu yamna ninba maramna nungaitaba kaya leiri hairi Bangladesh laingakna mathang chahi gi February thada election pangthoknaba thorang tawriba asida
akai atok thoklabadi leibak asida hena khudong thiba mayok narakpa yai haina interim government ki advisor Mohammed Yunus Khana phongdokhre election pangthokpa haibasi yamna tangai fadaba amani mahakna Bangladesh ki miyamda election mai pakna pangthoknaba appeal tawkhi leibak asina mathang chahi gi February da election pangthoknaba sem sariba asida leibak adugi political parties singi marakta unkhatnabagi changwa khalakpaga loinana election asida saruk yaba ngamloidaba singna election asigi mayokta leirakpadagi chauna khudong chadaba mayok naragani hainasu Mohammed Yunus Khana phongdokhi mahakna haiki election natana atoppa lambi ama leite leibak asida election asi apiba matamda pangthoktrabadi henna fataba ama oirakani panba yabadi mamang chahigi August thada miyamna achau iho ama horaktuna Bangladesh ke Prime Minister Sheikh Hasina mafamdagi namduna lauthokibani loinana Sheikh Hasina plane tongduna India chenkibani madudagi leiba aduda Mohammed Yunus Khana luchingba interim government ama lakhibani India ga mari thambasi nakal amaromda khudong thiningai ni haina Donald Trump na phongdokhre lalol itiki lamda India ga mari thamba haibasi nakal amaromda yengduragadi khudong thiningai ni haina US ki President Donald Trump na phongdokhre Donald Trump na mamangda India na Russia dagi thau leibagi damak chada yangkhai gi tarif thamjinduna lalol itiki lamda athingba kaya thamjin khrabani mahaki social media post amada thagolakba warol amada India gi maikai dagi leibak aduda US na thamliba tarif adu zero da hantana ba haizarakhiba laikhi adubu India na haizarakhiba adu haujikti yamna thengle haina phongdorakli Donald Trump ki wafam asi China da pangthokliba ASEAN summit ta Prime Minister Narendra Modi na Russia gi President Vladimir Putin amadi China gi President Xi Jinping ga unakhraba matungda phongdorakhibani Trump na social media da thadorakhiba warol adu da makhata na hai haukiba chahi khara asida India na America da yamlaba potlam kaya yonduna sale kaya tankhre America na khwaidai chawba customer oiduna lagli adubu America na di India da supnatagi masing yamdaba potlam kharatamak yonba ngamki haire aroibada maroiba paw amohna pizari ASEAN summit ta saruk yariba luchingba singda terrorism punna thengnamina na ba PM Modi na appeal tawkhre Pakistan occupied Kashmir da helicopter kaibada Pakistani lanmi manga sikre Afghanistan da magnitude 6 yauna yuwa habada miyoi chanipan hena sikre Bangladesh ta mai pakna election pangthokna ba Mohammed Yunus Khana miyamda appeal tawkhre Lan mayok nariba Ukraine da angang sing lainung da leiba classroom sing da mahai tamba hokre Amadi Delhi da mama ga machanapi ga puna machanapi lauri banupa aduna thangna thinduna hatkre Hauzik oinadi Mami TV na sandok chaba national amadi international news loisinjare makha taba pawgi damak bideng ta don laibiyo